Kangleipak asigi arangba thawan michak amagum nganbiramba Singjamei Waikhom Leikai dagi pure gold masala gi proprietor Sougaijam Homendro na manung matam chadana hokhiba June gi tang ahum inga gi nipani panba leiba pokpa numita leikhidabada Singjamei 360 gi maikai dagi awaba phongdokchari lakliba June gi tang nipan inga gi tarani thoi nipan ba leiba pokpa numita Asti sanjai lokhacharaga lakliba June gi tang tarataru inga gi kun nipan ba ningthokaba numita leikhidabagi Shradha thoram pangthokjaragani numit asida leikhidrebagi thawai mirelna ingna chikna mapugi mafamda leijarunabagi damak ngamjaba potlam kharadang hari sankirtan ga loinana Sri Sri Gaurachandra Mahaprabhugi khuya khada kachagadauri pangthokjagadauri ba thoram asida Brahman Vaishnav ahal laman ima ivel marup mapang aikhoinadi sak khangja hodraba khwai khibikna matam chana lengbiraknaba social media sigi khudhangta Paojenjariba Sougaijam Arnold Singh machanupa Sougaijam Ongbi Anjali mamounupi amadi emung manunggi miyoising